ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯡꯈ꯭ꯔꯒ, ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯒ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯕꯗ ꯃꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯛꯅ ꯍꯤꯛꯅ ꯈꯣꯝꯗꯣꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯞꯆꯩ꯫ ꯈꯣꯝꯗꯣꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯕꯒꯤ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯣꯝꯗꯣꯟꯅ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯀꯅꯥꯅꯁꯨ ꯇꯥꯕꯗ ꯊꯥꯖꯕꯤꯔꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯃꯉꯥꯅꯗꯤ ꯍꯥꯠꯂꯨꯅꯤ? ꯂꯩꯍꯥꯎꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ, ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟꯒꯤ ꯃꯃꯥ ꯄꯥꯜꯍꯩꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ, "ꯌꯥꯔꯦ ꯆꯤꯟꯊꯤꯕꯤ ꯁꯥ, ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ, ꯅꯪꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯈꯪꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯂꯦꯗꯣ ꯇꯧ ꯉꯝꯕꯤ ꯏꯆꯥꯗꯣ ꯑꯩꯅ ꯍꯥꯏꯖꯕꯅꯤ, ꯀꯌꯥꯔꯛ ꯍꯥꯏꯕꯅꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯁꯤꯒ ꯇꯤꯟꯅꯔꯨꯅꯨ, ꯂꯣꯏꯅꯔꯨꯅꯨ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯦ ꯉꯁꯤꯗꯤ? ꯅꯈꯣꯏꯒ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈ꯭ꯔꯒ ꯏꯆꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯅ ꯏꯆꯥꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯀꯅꯨ꯫ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ ꯁꯥ, ꯅꯈꯣꯏꯅꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯝꯆꯠꯇ ꯑꯃꯛꯄ ꯄꯤꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ, ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯊꯥꯖꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯏꯆꯥꯕꯨ ꯅꯈꯣꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯁꯔꯧ ꯁꯤꯟꯗꯨꯅ ꯍꯥꯠꯄꯅꯤ꯫ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯏꯆꯥꯕꯨ ꯅꯈꯣꯏꯅ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯇꯥꯕꯗ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯃꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯧꯔꯛꯅꯔꯤ꯫ ꯊꯧꯗꯣꯛ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯤ꯫ ꯁꯤꯖꯇꯣꯝꯕꯤꯁꯨ ꯊꯨꯡꯂꯔꯤ꯫ ꯁꯤꯖꯇꯣꯝꯕꯤꯗꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯥꯔꯤ꯫ ꯄꯥꯜꯍꯩꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯃꯈꯣꯏ ꯃꯉꯥꯅ ꯂꯧꯇꯨꯅꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯈꯣꯝꯗꯣꯟꯕꯤꯕꯨ ꯍꯥꯠꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯝꯗꯣꯟꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯄꯨꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯋꯥꯌꯦꯟꯅꯕ ꯊꯨꯡꯂꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯥꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕ, ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ, "ꯏꯇꯥ ꯈꯣꯝꯗꯣꯟꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯍꯥꯠꯀꯗꯣꯔꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯈꯨꯔꯥꯈꯣꯏ, ꯅꯧꯖꯔꯤꯕꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯕꯨ ꯍꯥꯠꯂꯨꯅꯤ? ꯋꯥꯡꯂꯕ ꯇꯩꯔꯥ ꯄꯥꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯥꯕꯁꯨ ꯍꯩꯕ ꯅꯠꯇꯦ꯫ ꯈꯨꯔꯥ ꯍꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯣ꯫ ꯏꯟꯈꯠꯂꯛꯄ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯐ ꯐꯠꯇ ꯂꯣꯏꯅꯃꯛ ꯈꯟꯊꯕ ꯉꯝꯂꯕ ꯃꯇꯝꯅꯤ꯫ ꯄꯥꯜꯍꯩꯕꯤꯅ, "ꯈꯪꯉꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯒꯨꯟꯗꯤ꯫ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯟꯅꯃꯤꯟꯅꯔꯛꯂꯒ ꯏꯆꯥꯒꯤ ꯁꯝꯂꯥꯡ ꯐꯣꯏꯈꯤꯕꯁꯤꯡ ꯑꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯈꯠꯅꯕ ꯑꯃꯒꯤꯗꯃꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯐꯪꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯒꯨꯝ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯃꯩꯆꯥꯛ ꯐꯪꯕ ꯑꯣꯏꯌꯨ"꯫ ꯇꯅꯧꯕꯒꯤ ꯃꯃꯥ ꯑꯉꯥꯡ ꯆꯥꯎꯕꯤꯅ ꯄꯥꯜꯍꯩꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯉꯥꯡ ꯃꯁꯦꯟꯁꯦ ꯌꯥꯝꯅ ꯂꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯤꯟꯅꯔꯛꯄꯅꯤ ꯏꯆꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯈꯣꯝꯗꯣꯟꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ꯫ ꯈꯣꯝꯗꯣꯟꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯤꯅꯤ꯫ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯆꯦ꯫ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯅꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯁꯥꯞꯀ ꯁꯣꯟꯗꯨꯅ ꯇꯧꯕ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯕꯤꯅꯨ꯫ ꯏꯆꯦ ꯄꯥꯜꯍꯩꯕꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯊꯥꯡꯖꯤꯟꯕꯤꯕ ꯑꯗꯨꯗꯤ ꯇꯧꯕꯤꯅꯨ꯫ ꯅꯆꯥ ꯏꯆꯦ ꯌꯥꯅꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯃꯤꯟꯅꯔꯒ ꯊꯥꯕꯜ ꯆꯣꯡꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤꯅꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯆꯥꯕꯨ ꯍꯥꯠꯇꯣꯏꯅꯣ? ꯁꯔꯣꯛ ꯁꯤꯟꯅꯔꯒ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯒꯤ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯏꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ꯫ ꯅꯆꯥꯗ ꯏꯆꯥꯅ ꯀꯔꯤ ꯀꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯗꯣꯏꯅꯣ? ꯏꯆꯦꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯀꯜꯂꯛꯏ ꯍꯥꯏꯔꯤꯁꯤꯕꯣ?
Sija tumbina angang saubibu khamjilli yai inaw makha tanaroisi masa ningol asina adumna awa ipakta taaduna thawai tharaba asida haini hairoi mafam marang amata khangdena saubadagi adok panghaida haibani yamna luna khanjilluranu inawsidi taibang sema mapunadi kanana chumlibano kanana lalibano haibado soidan uramgani angang saubina ise tombi aidine mina laksabadi yaroi isa kanthokpagi wafam nachadi nanawgisi aigi isa lalamadi madugi matik saba seirakto mayamna pibiyu kari khudam changdam lairagi mani yamna usitana isabu mi haipini hairisibo pikna mapa kaina khibadagi awatpa marakta isasi chaunaba mama aina wana yoglakibani pikna mapa kaina khibadagi awatpa marakta isasi chaunaba mama aina yamna wana yoglakibani aduga mahakni isabu huranbini mihatpini haiduna leikai miya mamangda pauthokpadi yaroi aidi makhoi punna chatminaraga naronda tumina mangkhraga tauhaidaba mawongda tera pambi asidabu aigi isadine u kaba haitiye isana nasabu hatoklaga u asidi yanduna thambini haisibu ise palhaibini uhobro mitna uhoba thoklabadi adum haibiyo uhogdaba thabak amabu wakalna sagatuna ngangbadi tawbiganu isi mayam adu kumhai oiduna yengduna adumak leiri amuksu leisabi manga aduna haibasing adu mayam adudi loinamak thajai matau karamna makhoi manga luna tinaraga khomdon bibu hatkani oithokdaba wafamni palhai bibu mayamna themjin biri khomdon gi masada seiba thangba fuba seiba tawbagi kudam changdamchu amata hek phangkhidri khul laikai adugi akhang ai kya yauna tanari makhorida fi aduna lakat khibani mare sangna tingthoklaga masa pumba adu musin musillaba oiriba film sing adugi hairabadi khul laikai adugi akhang ahi sing aduna misi asi mathanda sijabani haiduna khomdon gi mawng matau sing adu yenglaga hairei ngaihak sangdanaramlaga sin kangje sing adu tumin tumina leinakre amadi makhoi tarukka thabal chongphamda thengnaramba khul laikai adugi miyoi sing aduna makhoi yamna nungaina harauna lehawi asi haiduna tammi thauri yanduna siribi khomdongi asiba masa adubu potloinaba ahing aduda thaurang taurami maiba haitona baiga oigadabagi thaurang tauri maiba haitona yamna khang haiba akhang ai saduna khomdongi yet thangba kudang adu yenglaga pairaga hairei khajiktang nganna thengnajaram labadi pharoidra ase mihulse kui khidrini unbalep khiba onthok na nungai khidreda nupi masa ase kitang nalapna thengnajaram labadi khangadabani ko haiton aigi ithi onthok na pendeda makhoi punna harau harauna thaban chongba adu yaumi naram laga hoini maini haidana ikang khangaudana mangkhraga mathanda thauri yanduna siduna leiramba asi ubada makhoi mangadi asuki matik nungai jiramdi hikna kappi ahing aduda na ahal khaiduna potloinaba mangleiba adomda lai makhoi mamanabi manga adusu potloiba adu saruk yarammi athengba ahing nongyagi matamni khomdongi potloiba hauri palhaibidi angaubigumna masa kainabagi maisak aduna hikna tengthana woiri asiba adu mai koiba hauri torel gu khongbal aduda mai adu chubadagidi imung adugi miyoising amadi nupi makhaidi mangkumba kumnarakli leihaungna mang thaduna khungi pukri aduda irupi adumna irupa loireduna yum leiba maikai adomda haujikti karaknari leihau mama macha su mayamga punna wai thariba aduda mama macha animak mai okthoklabani leihau mama macha adu ahing aduda magi kada tumba sangnarai leihaugdi famung aduda tumba sanglabasu mamitta khomdonbu uduna ta leiri tumthanaba hotnage tawbasu pak hek tumthaba yaramdi wakhal mayam ama nanghoroi matagum mathang paisilai leihau wakhal mayam ama khalli masa adu khada amuk sep awangda amuk on tumthaba pak yaramdi adubu ngehaki matungda khangawdana adumak tumthakri ashomdana kamdauri ahing aduda potloiriba adu khulgi naha khara makhoi taramuk maiba haitonga tharaga taramathoi asiba adu loisinaba hotnari
ꯅꯍꯥ ꯈꯔ ꯑꯃꯅ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯅꯤꯁꯥ ꯁꯥꯟꯅꯔꯤ, ꯌꯨ ꯊꯛꯂꯤ꯫ ꯌꯨ ꯊꯛꯄꯅ ꯃꯁꯥ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯑꯃꯗꯤ ꯀꯤꯕ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯩꯇꯣꯟꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯑꯃꯁꯨ ꯐꯖꯅ ꯀꯩꯅꯣꯝꯗ ꯌꯣꯝꯁꯤꯜꯂꯒ ꯄꯥꯏꯔꯤ, ꯍꯣꯔꯦꯟ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯒ ꯂꯪꯁꯤꯟꯅꯕ ꯍꯥꯏꯗꯨꯅ꯫ ꯏꯅꯛ ꯅꯛꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯨꯏꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯈꯔ ꯑꯃꯅ ꯎꯏꯕ ꯌꯥꯎꯕ, ꯍꯤꯞꯄ ꯌꯥꯎꯕ, ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯈꯔ ꯑꯃꯅ ꯅꯤꯁꯥ ꯈꯥꯏꯔꯤ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯨꯟꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ꯫ ꯏꯇꯥꯎꯁꯥ, ꯁꯣꯏꯗ꯭ꯔꯦ, ꯉꯥ ꯇꯥꯡꯕ꯫ ꯃꯤꯁꯤ ꯈꯔ ꯌꯥꯝꯅ ꯁꯤꯔꯕꯗꯤ ꯉꯥ ꯇꯥꯡꯕꯁꯦ ꯇꯣꯏꯒꯗꯕꯅꯤꯀꯣ꯫ ꯈꯪꯗ꯭ꯔꯦꯗ, ꯂꯩꯒꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯨꯍꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯥꯇꯪꯕ ꯑꯁꯤꯗ ꯐꯖꯅ ꯄꯨꯊꯔꯒꯦ꯫ ꯃꯨꯅꯥꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯃꯤꯅ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯃꯤꯅꯗꯤ ꯍꯥꯏꯅꯔꯔꯣꯏ, ꯆꯥꯕꯗ ꯆꯣꯞꯅꯔꯣꯏꯁꯤꯗ ꯏꯇꯥꯎ꯫ ꯃꯨꯟꯅꯥꯅ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯇꯥꯎ, ꯄꯣꯠꯂꯣꯏꯕꯗ ꯌꯨ ꯉꯥꯎꯕ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯌꯨꯅ ꯃꯍꯦꯜꯂꯦ ꯍꯥꯎꯕ꯫ ꯀꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕꯅꯣ? ꯑꯥꯗ ꯂꯩꯍꯧꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯃꯨꯅꯥꯟꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯉꯥ ꯆꯥꯅꯤꯡꯂꯒꯅ ꯄꯥꯠꯇꯒꯤ ꯐꯥꯕ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ, ꯑꯗꯨꯒ ꯆꯥꯔꯒ ꯂꯣꯏꯔꯤ꯫ ꯍꯥꯏꯍꯩꯗꯦꯀꯣ ꯏꯇꯥꯎ, ꯐꯖꯕ ꯋꯥ ꯅꯠꯇꯦ ꯉꯥ ꯇꯥꯡꯕ ꯇꯣꯏꯕ ꯍꯥꯏꯕꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯈꯔ ꯃꯤꯌꯥꯏ ꯆꯟꯕ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯉꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ꯫ ꯃꯁꯥꯅꯕꯨ ꯁꯤꯔꯤꯔꯥ, ꯃꯤꯅꯕꯨ ꯍꯥꯠꯂꯤꯕ꯭ꯔꯥ? ꯆꯍꯤꯁꯨ ꯌꯥꯝꯗ꯭ꯔꯤ, ꯂꯩꯔꯝꯂꯦꯟꯗ ꯐꯪꯈ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯕꯁꯤ꯫ ꯀꯩꯅꯣꯅꯦ, ꯅꯈꯣꯏ ꯇꯥꯕ꯭ꯔꯥ? ꯑꯀꯣꯏꯕꯗ ꯉꯁꯤ ꯍꯨꯏ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯡꯂꯤꯕ, ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯠꯇꯅ ꯊꯜꯂꯤꯕ꯫ ꯀꯩꯅꯣꯅꯦ, ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯁꯤꯗꯤ꯫ ꯑꯁ, ꯍꯨꯏꯁꯤꯡꯁꯤꯅ ꯈꯣꯡꯂꯤꯕꯁꯤ ꯅꯈꯣꯏ ꯇꯥꯗ꯭ꯔꯣ? ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯥꯗ ꯂꯥꯞꯇꯛꯅ ꯍꯨꯏ ꯈꯔ ꯑꯃꯁꯨ ꯄꯣꯠꯂꯣꯏꯔꯤꯕ ꯑꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯡꯂꯤꯁꯤ꯫ ꯂꯥꯛꯑꯣ, ꯑꯃꯨꯛꯇ ꯇꯥꯟꯁꯤ꯫ ꯇꯍꯣꯏꯗꯦꯕꯅꯤ ꯑꯉꯥꯡꯁꯥ, ꯍꯨꯏ ꯑꯁꯤꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯡꯂꯤꯕꯁꯤ, ꯀꯞꯂꯤꯕꯁꯤ꯫ ꯍꯨꯏꯅꯦꯍꯦ, ꯀꯅꯥ ꯀꯅꯥꯒꯤ ꯍꯨꯏꯅꯣꯅꯦꯍꯦ? ꯃꯈꯣꯏ ꯈꯔ ꯑꯃꯅ ꯂꯨꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯗꯅꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯆꯠꯂꯨ ꯌꯥꯗꯦ, ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯄ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯇꯥꯜꯂꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨ ꯅꯨꯡꯅ ꯊꯥꯔꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯆꯩ ꯍꯥꯏꯕꯇꯅꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯃꯪ ꯑꯗꯨꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯟꯅꯗꯨꯅ ꯈꯨꯟꯗꯤꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯍꯨꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯨ ꯊꯛꯄ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯃꯈꯣꯏ 10ꯃꯨꯛ ꯌꯨꯔꯥꯏ ꯆꯨꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯌꯨ ꯑꯗꯨꯒꯤ ꯅꯤꯁꯥ ꯑꯗꯨꯗ ꯇꯥꯎꯔꯤ꯫ ꯑꯁꯣꯝꯗꯅ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯝꯕ ꯉꯥꯏꯕꯗ ꯃꯥꯏꯕ ꯍꯩꯇꯣꯟꯗꯤ ꯈꯔ ꯆꯤꯡꯂꯝꯕꯗꯒꯤ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯊꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯒꯤ ꯆꯟꯗꯨꯋꯥ ꯃꯈꯣꯡ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯁꯧꯝ ꯑꯃꯒ ꯂꯣꯏꯅꯅ ꯋꯥ ꯑꯗꯨ ꯃꯊꯟꯇ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ 10ꯅ ꯌꯨ ꯊꯛꯂꯤꯕ ꯑꯗꯣꯝꯗ ꯋꯥ ꯑꯗꯨ ꯚꯣꯝ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯆꯟꯗꯨꯋꯥ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯈꯪꯍꯧꯗꯅ ꯄꯜꯂꯤ꯫ ꯌꯨ ꯊꯛꯂꯝꯕ ꯃꯈꯣꯏ 10 ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯛꯅꯩ꯫ ꯃꯩꯁꯛ ꯃꯅꯝ ꯅꯝꯕ ꯀꯥꯂꯤ ꯀꯥꯔꯕ ꯆꯟꯗꯨꯋꯥ ꯑꯗꯨꯅ ꯃꯨꯅꯥꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯨꯅꯥꯟ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯁꯥꯗ ꯌꯥꯝꯅ ꯀꯤꯕ, ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯋꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯊꯔꯛꯄꯗ ꯃꯨꯅꯥꯟꯒꯤ ꯂꯋꯥꯏ ꯃꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯁꯥꯐꯨ ꯑꯃꯅ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯨꯅꯥꯟꯗꯤ ꯐꯥꯎꯔꯤ꯫ ꯃꯨꯅꯥꯟ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯦ꯫ ꯌꯨ ꯉꯥꯎꯔꯝꯕ, ꯅꯤꯁꯥ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯆꯟꯗꯨꯋꯥ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯂꯧꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯃꯥꯏ ꯑꯗꯨꯗ ꯇꯞ ꯅꯞꯁꯤꯟꯕꯒꯨꯝꯅ ꯆꯟꯗꯨꯋꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯆꯦꯠ ꯃꯔꯥꯡ ꯑꯣꯏꯅ ꯃꯈꯨꯠ ꯑꯗꯨꯗ ꯊꯧꯔꯤ ꯑꯃ ꯄꯥꯏ ꯂꯦꯞꯂꯔꯤ꯫ ꯊꯧꯔꯤ ꯑꯗꯨ ꯃꯉꯣꯟ ꯇꯝꯅ ꯃꯀꯣꯟ ꯑꯃ ꯀꯣꯜꯂꯒ ꯊꯧꯔꯤ ꯃꯄꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯨꯅꯥꯟꯒꯤ ꯃꯃꯤꯠ ꯈꯛꯇꯅꯤ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ꯫ ꯑꯗꯨꯒ
ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨꯅ ꯃꯉꯛ ꯑꯗꯨ ꯂꯥꯛꯁꯤꯜꯂꯤ ꯃꯗꯨꯅ ꯃꯍꯥꯛ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯨꯅꯥꯟꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯇꯥꯎꯁꯥ ꯑꯩꯒꯤ ꯈꯧꯔꯤꯗ ꯊꯧꯔꯤ ꯑꯃꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯈꯧꯔꯤꯗ ꯂꯥꯛꯁꯤꯜꯂꯤꯕ ꯊꯧꯔꯤꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯏꯇꯥꯎ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ ꯏꯇꯥꯎ ꯃꯨꯅꯥꯟ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯄꯥꯏꯔꯒ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯅꯥꯃꯠꯇꯗꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯕ ꯅꯠꯇꯦ ꯂꯨꯈꯣꯏꯅ ꯃꯨꯅꯥꯟꯒꯤ ꯃꯀꯣꯛꯇ ꯇꯞ ꯅꯞꯂꯤꯕ ꯆꯟꯗꯨꯋꯥ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯂꯨꯈꯣꯏꯅ ꯃꯨꯅꯥꯟ ꯀꯩꯗꯧꯔꯒꯦꯁꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯌꯨ ꯊꯛꯄ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯆꯟꯗꯨꯋꯥ ꯑꯁꯤ ꯊꯧꯔꯤ ꯑꯣꯏꯅ ꯎꯔꯤ ꯑꯣꯏꯔꯝꯅꯤ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯥꯏꯒꯤ ꯊꯧꯔꯤꯅꯣ ꯈꯝꯕꯇꯣꯟꯅ ꯏꯇꯥꯎꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂ ꯃꯥꯜꯂꯤ ꯏꯇꯥꯎꯁꯤꯡ ꯊꯥꯡꯀꯠꯂꯁꯤ ꯋꯥꯈꯜ ꯇꯥꯅꯕ ꯏꯇꯥꯎꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯃꯌꯥꯝ ꯑꯗꯨ ꯏꯉꯉꯛꯏ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯟꯗꯨꯋꯥ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯃꯤꯠꯇ ꯎꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯤ ꯃꯨꯅꯥꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯤ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯧꯔꯤ ꯑꯗꯣ ꯑꯩ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯪꯁꯤꯜꯂꯛꯏꯕꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯇꯥꯎ ꯑꯁ ꯂꯨꯈꯣꯏ ꯑꯁꯤꯡꯀꯤꯅꯤ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯈꯧꯔꯤ ꯉꯛꯁꯝ ꯑꯁꯤꯗ ꯊꯧꯔꯤ ꯑꯗꯣ ꯍꯨꯛꯆꯤꯜꯂꯛꯏꯕꯅꯤ ꯃꯨꯅꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯌꯥꯝꯗꯤ ꯌꯨ ꯉꯥꯎꯕꯒ ꯃꯋꯥ ꯂꯧꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯤ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯋꯥ ꯇꯥꯔꯛꯏꯕ ꯑꯗꯨ ꯆꯟꯗꯨꯋꯥ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯄꯨꯠꯂꯣꯏꯕꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯂꯣꯟ ꯈꯪꯕ ꯑꯃꯠꯇ ꯅꯠꯇꯦ ꯋꯥ ꯑꯗꯨꯁꯨ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣꯝꯗ ꯆꯥꯛꯄ ꯌꯥꯎꯈꯤꯅꯕ ꯑꯃꯗꯤ ꯆꯟꯗꯨꯋꯥ ꯑꯗꯨꯁꯨ ꯂꯪꯁꯤꯟꯈ꯭ꯔꯤ ꯅꯤꯡꯊꯤꯔꯕ ꯃꯦꯔꯥꯒꯤ ꯊꯥꯕꯜ ꯑꯗꯨ ꯂꯩꯆꯤꯜ ꯃꯣꯡꯐꯥꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯝꯁꯤꯟꯕꯒꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨ ꯑꯗꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯤ ꯃꯨꯅꯥꯟ ꯑꯗꯨ ꯀꯤꯕ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯌꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯊꯛꯂꯤ ꯃꯨꯅꯥꯟ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯀꯤꯕꯗꯤ ꯈꯔ ꯐꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯍꯩ ꯇꯨꯝꯅꯤꯡꯕ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯕ ꯌꯥꯎꯅꯔꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯗꯤ ꯏꯈꯪ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯔꯤꯉꯩꯗ ꯁꯤꯡ ꯅꯥꯜꯂꯤꯕ ꯑꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯅꯜꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯃꯩ ꯑꯗꯨꯅ ꯂꯦꯞꯇꯅ ꯆꯥꯛꯄꯅ ꯑꯁꯤꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯀꯣꯟꯈꯠꯂꯛꯏ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯆꯞ ꯇꯤꯡꯗꯨꯅ ꯆꯥꯛꯂꯤꯕ ꯃꯅꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯁꯤꯡ ꯑꯗꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯁꯤꯕ ꯑꯗꯨ ꯑꯣꯟꯊꯔꯛꯏ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯕ ꯑꯁꯤꯕ ꯁꯔꯨ ꯃꯆꯦꯠ ꯎꯔꯕ ꯀꯣꯛꯀꯤ ꯁꯔꯨꯛ ꯁꯝ ꯌꯥꯎꯗꯕ ꯑꯗꯨ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯈꯣꯡ ꯃꯄꯥ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯜ ꯑꯃꯗꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯗꯨꯒ ꯈꯪꯗ꯭ꯔꯤ ꯁꯤꯡ ꯑꯗꯨꯗꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯃꯍꯥꯛꯀꯤ ꯆꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯥꯛꯏ ꯃꯥꯏꯕ ꯍꯩꯇꯣꯟꯁꯨ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤ ꯉꯁꯥꯏ ꯋꯥꯏ ꯂꯥꯞꯇꯛꯅ ꯈꯣꯡꯂꯝꯕ ꯍꯨꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯈꯣꯡꯂꯛꯏ ꯍꯨꯏ ꯈꯣꯡꯕ ꯃꯈꯣꯟꯒ ꯀꯥꯊꯤ ꯃꯅꯝ ꯅꯝꯕ ꯃꯩ ꯆꯥꯛꯄꯒꯤ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯗꯨꯗ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯅꯥꯇꯣꯟ ꯑꯗꯨ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯗꯨꯅ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣ ꯏꯃꯥ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯁꯤꯔꯝꯅꯤꯗ ꯅꯈꯣꯏꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕ ꯍꯥꯏꯔꯒ ꯑꯁꯤꯕꯗꯤ ꯑꯩꯒꯤ ꯈꯣꯡꯌꯥ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯌꯨꯝ ꯁꯤꯗꯕ ꯀꯩ ꯃꯇꯧꯅꯣ ꯁꯤꯕꯣ ꯇꯥꯗ ꯂꯨꯈꯣꯏ ꯑꯉꯥꯡꯁꯥ ꯍꯧꯒꯠꯂꯣꯃꯤ ꯅꯣꯏꯕꯣ ꯈꯣꯝꯗꯣꯟ ꯄꯣꯠꯂꯣꯏꯌꯨ ꯍꯥꯏꯔꯒ ꯈꯣꯝꯗꯣꯟꯗꯤ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯑꯣꯏꯕ ꯇꯨꯝꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯣꯝꯗꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯑꯩꯅ ꯁꯤꯡ ꯑꯆꯧꯕꯗꯣ ꯐꯖꯅ ꯅꯥꯜꯂꯨ ꯍꯥꯏꯗ꯭ꯔꯣ ꯑꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯒꯙꯥꯁꯤꯡꯁꯤꯗꯤ ꯂꯨꯈꯣꯏꯅ ꯆꯩꯊꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯨꯅꯥꯟꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯃꯩꯅ ꯆꯥꯛꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯃꯈꯨꯠꯇ ꯃꯤꯊꯤꯟꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯑꯆꯥꯛꯄ ꯃꯩꯊꯛ ꯑꯗꯨꯗ ꯍꯥꯞꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯏꯁꯤꯡ ꯑꯗꯨ ꯀꯞꯄ ꯂꯦꯞꯇꯤ ꯁꯤꯡ ꯃꯣꯟ ꯃꯈꯥꯏ ꯑꯃ ꯂꯧꯔꯨꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯗ ꯇꯥ ꯂꯨꯈꯣꯏꯅ ꯄꯥꯈꯣꯟ ꯁꯤꯔꯝꯃꯤ ꯁꯤꯡ ꯑꯁꯤꯅ ꯄꯣꯠꯂꯣꯏꯔꯤꯁꯦ ꯀꯣꯟꯅꯔꯔꯣꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯁꯤꯡ ꯃꯣꯟ ꯃꯈꯥꯏ ꯑꯃ ꯂꯧꯅꯕ ꯃꯈꯣꯏ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ 5 ꯑꯃꯗꯤ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ 6 ꯑꯃꯅ ꯃꯪ ꯑꯗꯨꯗ ꯂꯩꯊꯍꯧꯔꯤ ꯃꯥꯏꯕ ꯍꯩꯇꯣꯟꯗꯤ ꯌꯨꯝꯗ ꯆꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤ ꯊꯣꯡ ꯀꯅꯥꯅ ꯊꯤꯡꯕꯤꯅꯤ ꯃꯪ ꯊꯣꯡ ꯑꯗꯨ ꯀꯅꯥꯅ ꯊꯤꯡꯕꯤꯒꯅꯤ
Chatti chatninglabani Aitonchu saungbana loirammi asomdana kamdauri singlou chatkiba makhoi manga adugi mangda laktakna fingau shepi nupi ama thenglaba ahing aduda chaliba adu uri nupi adu hikna kaptuna thabalgi mangal aduda adumak chali tombana itaw ada chaliba asibu kanano kapna chalini khomdon hoigi imung manung oya jatla khomdon leitri tabada khaidem chana kaidikino hawjik asu yamna thinglaba matam asida karam nupino lamjaw asida leira kulak asida kapaga salamdoi sibo khomdon hoigi imung manunggi miyoi singdi ngasaina tumnaramani abosana nupi asibu mi oigadrani itaw mi madeda lai oiramdana ko amuk athingba asida lai ongnarabadi us aidi yamna kiri itaw ai tu chungbana loiri wari asigi mari suba saruk matang sida loijari wari asi patok chaba matamda soige lankiba yawrubasu mayamna ngakpigani asigi iroinana wari asigi makha mayam pumnamaka ngaiminarasi